Nupi aduna haugatlaga intro tawraki. My name is Daina Hindam from Porompat. I passed my high school from Tiny Tot. Dainagi nakanda family bimamanabidusu haugatuna intro tawraklammi. I am Ninthoi Kaisam from Konung Mamang. I passed my high school from Tiny Tot. Bhai, noi shajidi English yam haine. Nang na khalak pana hawda chap chana ye. Nang jam lon dai ne. Daya malemngan bana haiba waga matata khidre mai thokpa ma. Bhai, kongfalais bukai dunu. Porompat pudi khangi. Ai shu khang de he. Nang chap mane. Google da ko yeng hore. Horen budi yengni da. Hoje sum khangning bwe wani. Adudi introduction su tobulore bell su tare. Okay then asigidi my dear student saidalo shilasiko. Satra singdu haugatuna oja adubu wish tawi. Thank you sir. Bhai, nang jim satai ne. Nati, aduna mukai deficit leino. Udro, noi shading ne myam se. Phai dikhra toire ni. Daya malemngan bana hairakpadagi akoibada harap yengi. Class ta leriba nupa tangkhai amadi Dainada loina hop chai. Lemhoriba tangkhai dusu taxi son bana anambani. Magi nupidu koidrikanda thengnajaramadi ko haina. Bhai, mai mamanabi sisu adum yai ne. Handak marakti yai ma humsuwi na taima do. Ishaw yam tawi ne. Ashina mo sinjan hawna adong malibo. Bhai, wa amta hangene. Yam serious oiba. Ado, nang singna di kumuko. Kaino. Nati, nang na koiri nupi mayam duna somda nang na nupi koiri si kem khangdro. Khangde he, kai di khangdun. Adudana aina kwai kiri si nangi. Nati, kamai khangdino dubo. Nang kitang ngang wari ko. Amma koi dumina khangoi ba. Ama hana koi ko. Adu kan hai bigi. Yare bungo sana. Ai koidra kana koidre. Koira sune. Tasingna nungsiba makhak ne. Yamma kullaina koijage ko. Ho ngamboi jero. Akhoi di ama tangloro su koi di ma'am koi ne he. Somdana nupa anidu wari kanna sanari. Asomdasu Dainaga Linthoigasu chirol tawnari. Bye. I nang atinaba yamatan jile ko. Kaidaurage? I su kasu thibadi oramoida. Kaino nang haidubo? Kasu ginateda. Ibani sum chapminarabanina nupana yengakpada kanada no khantokpa ngamdre adui matha saba. Nang suba sono sidi. Atai lairi adagi midanro da phamba sangwa yamna tena kakpa ngasai tu senge tawba nupa se nongona hop chalom do mali. Khangdeda. Bidyeng na yengdi kainom itaw tawe. Maming dubu kaiba Dayanda haibra. Dayagi asengba full name si Dayananda kawi. Adubo mayamna Daya haina anambana kaunay. Adumay oikibra kainom tawone. Asomdana mamanaba anidu wari sana. Dayadi Dainana family barom duda tumin adumag yengba leptri. Dayana family ba bench tugi maning da family ba nupa amana. Then the natro ketluki. Hoi, mani. Anybody ni khangdrobo exam ta mina kebido. Oh, nisinge. Nang disi da kamaina. Komita tamni haigum taida. Komita entrance puri selection fange. Aduda sida kana nom tammi adugine. Dayama di Boni All Manipur Junior Match Competition Exam da taminna khibadagi adumak khangna khiba marupni. Yamna close oibadi nate adubu paude adumak marak ta phaungnabani. Kanano bai? Hana ina uji ko. Phangjenara di amu. Ashidi adum naire ne bai. Ado phajabudi akhoi da ni kitang heli ko. Kaino daya di nupi koi da daine. Koi budi koi driba. Koi ra gumbane. Kanano haise si class da tabro. Malemngan bana Boni da hek haige tawbaga Dayana khuning thinduna hairunu haibagi mawongda ingit taroklami. Ngarbo.
ꯅꯥꯏ ꯑꯩ ꯁꯤꯗꯣꯔꯦ ꯀꯌꯥ ꯀꯥꯟ ꯊꯤꯅꯤ ꯌꯦꯡꯉꯨꯅꯦ ꯌꯥꯏꯗ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯉꯛꯇꯧ ꯂꯩꯔ ꯑꯗꯨꯕꯨ ꯑꯗꯨꯏ ꯅꯠꯇꯦꯕ ꯚꯥꯏ ꯁꯨꯝ ꯏꯀꯥꯏ ꯇꯧꯕꯅꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯕꯤ ꯍꯥꯏꯒꯦꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯀꯥꯕꯒ ꯑꯣꯏꯔꯦ ꯀ꯭ꯂꯥꯁꯇꯨ ꯀꯌꯥ ꯇꯧꯗꯕꯤꯗ ꯁꯨꯇꯤ ꯑꯗꯨꯃꯛ ꯊꯥꯔꯦ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯥꯒꯤ ꯕꯁꯇ ꯀꯥꯈꯠꯅꯔꯝꯃꯤ ꯁꯣꯝꯗꯅ ꯗꯌꯥꯗꯨ ꯃꯥꯒꯤ ꯕꯁꯇ ꯀꯥꯈꯠꯇꯕꯤ ꯗꯥꯏꯅꯥꯅ ꯇꯣꯡꯂꯤꯕ ꯕꯁꯇꯨꯗ ꯑꯣꯏꯅ ꯀꯥꯈꯠꯂꯛꯇꯨꯅ ꯇꯣꯡꯉꯤ ꯉꯁꯥꯏ ꯗꯌꯥ ꯍꯥꯏꯕ꯭ꯔꯥ ꯗꯨꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯁꯇ ꯇꯣꯡ ꯃꯥꯜꯂꯦ Ngasay lakpadati sida tongaktabane. ꯑꯗꯣ ꯉꯁꯤꯗꯤ ꯇꯣꯡꯉꯛꯄ ꯎꯗꯦ As, tongninga tongsanu kay tawrage. Nang na marol ama ibema. Ma sena layrabra kaino khangde. ꯂꯩꯔꯤꯕ ꯁꯤꯟ ꯃꯇꯦꯛꯁꯤꯗ ꯗꯥꯏꯅꯥꯅ ꯇꯣꯡꯂꯤꯕ ꯕꯁꯇꯨꯗ ꯗꯌꯥꯅ ꯀꯥꯈꯠꯂꯛꯂꯒ ꯇꯣꯡꯕꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯗꯌꯥꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯀꯥꯈꯠꯃꯤꯟꯅꯔꯛꯄꯗꯨꯗꯤ ꯈꯪꯕꯤꯔꯝꯃꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯗꯌꯥꯗ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯣꯏꯕꯅꯤꯅ ꯀꯔꯤꯝꯇ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯦ ꯗꯌꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯊꯤꯔꯣꯏꯅ ꯂꯩꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯂꯦꯝꯉꯥꯟꯕꯅ ꯚꯥꯏ ꯅꯪ ꯁꯤꯟꯕꯤꯁꯦ ꯇꯁꯦꯡꯅ ꯄꯥꯝꯕꯣ ꯗꯌꯥ ꯃꯥꯂꯦꯝꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯠꯇꯣ ꯆꯦꯞꯂꯞ ꯇꯧꯅ ꯌꯦꯡꯂꯛꯂꯒ ꯑꯁ ꯄꯥꯝꯗꯦꯗ ꯁꯨꯝ ꯅꯨꯄꯤ ꯇꯥꯟꯅꯕꯤ ꯁꯥꯟꯅꯩꯅꯦ ꯀꯔꯤ ꯑꯦꯔꯒꯦ ꯍꯥꯏꯁꯦ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯐꯥꯒꯤꯗꯧꯅ ꯏꯕꯨꯡꯉꯣ ꯅꯊꯃꯣꯏꯗꯨꯅꯕꯨ ꯂꯦꯞꯄꯗꯤ ꯅꯌꯥꯝ ꯗꯣꯛꯇꯔ ꯌꯦꯡꯉꯨꯗ ꯌꯥꯔꯅꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯝ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩ ꯇꯞꯅ ꯇꯞꯅꯅꯦ ꯁꯥꯟꯇꯤꯗ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦꯀꯣ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯗ ꯂꯤꯟꯊꯣꯏꯒꯤ ꯀꯨꯝꯊꯐꯝ ꯃꯄꯥ ꯑꯗꯨꯁꯨ ꯌꯧꯔꯝꯂꯦ ꯀꯨꯝꯊꯔꯝꯗꯥꯏꯗꯨꯗ ꯂꯤꯟꯊꯣꯏ ꯗꯥꯏꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯤ ꯑꯃꯁꯦ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯜꯂꯤ ꯍꯣꯔꯦꯟ ꯐꯥꯔꯒ ꯄꯨꯕꯤꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏꯗꯨ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯕꯁꯇꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯂꯩꯍꯧꯔꯒꯦ ꯎꯆꯤꯉꯧ ꯗꯥꯏꯅꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯨꯆꯨ ꯉꯧꯏ ꯀꯝꯄ꯭ꯂꯦꯛꯁꯟꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯆꯤꯉꯧ ꯍꯥꯏꯅ ꯀꯧꯔꯒ ꯑꯗꯨꯃꯛ ꯂꯛꯅꯩ ꯂꯤꯟꯊꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯗꯥꯏꯅꯥꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯨꯆꯨ ꯌꯥꯝꯅ ꯉꯧꯏ ꯀꯝꯄ꯭ꯂꯦꯛꯁꯟꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯆꯤꯉꯧ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯛꯅꯩ ꯂꯤꯟꯊꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯗꯥꯏꯅꯥ ꯉꯥꯏꯍꯥꯛꯇꯤ ꯕꯁꯅꯤꯒ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯅꯔꯤꯀꯥꯟꯗ ꯇꯧꯅꯕ ꯃꯑꯣꯡꯗ ꯂꯤꯟꯊꯣꯏꯅ ꯀꯨꯝꯊꯗ꯭ꯔꯤꯉꯩ ꯂꯥꯎꯔꯛꯂꯝꯃꯤ Lehauro. Linjinganbi. ꯂꯤꯟꯊꯣꯏꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯂꯤꯟ ꯆꯤꯟ ꯀꯟꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯚꯥꯏ ꯂꯥꯞꯃꯜꯂꯦꯁꯤꯗꯤ ꯀꯣꯅꯨꯡꯃꯥꯡ ꯌꯧꯔꯦ ꯉꯥꯏꯈꯣꯏ ꯈꯤꯇꯪ ꯉꯥꯏꯔꯦ ꯀꯩꯅꯣ ꯄꯣꯔꯣꯝꯄꯥꯠ ꯌꯧꯗꯧꯕ ꯌꯦꯡꯉꯣ ꯉꯁꯥꯏꯈꯩ ꯋꯥꯅ ꯂꯥꯛꯑꯒ ꯌꯨꯝꯁꯤꯐꯥꯎ ꯈꯪꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯆꯠꯄ ꯀꯩꯗꯧꯒꯦꯕ ꯑꯩ ꯑꯃꯨꯛ ꯆꯦꯟꯅꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯀꯣꯏꯕꯨ ꯀꯣꯏꯗ꯭ꯔꯦ ꯕꯦꯔꯥ ꯀꯥꯕ ꯊꯕꯛ ꯁꯥꯠ ꯇꯧꯔꯁꯤꯅꯗꯤ ꯀꯣꯏꯔꯗꯤ ꯅꯪ ꯃꯥ ꯁꯪꯕꯗ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯛꯁꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯥꯏꯅꯥꯒꯤ ꯀꯨꯝꯒꯗꯕ ꯃꯄꯥ ꯑꯗꯨꯁꯨ ꯌꯧꯔꯦ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠꯇꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯕꯁꯇꯒꯤ ꯀꯨꯝꯂꯝꯗꯥꯏꯗ ꯌꯦꯡꯁꯤꯟꯅꯗ ꯁꯥꯕ ꯃꯤꯠꯌꯦꯡꯗꯨꯅ ꯕꯁꯀꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯂꯦꯞꯂꯤꯕ ꯗꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯣ ꯚꯥꯏ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗꯅꯤꯀꯣ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯃꯥꯅꯤ ꯅꯠꯇꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯕꯁꯇꯨꯁꯨ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯗꯌꯥ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯂꯩꯔꯤꯕ ꯃꯃꯥꯡꯂꯣꯝꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯈꯨꯔꯥ ꯑꯝꯇ ꯈꯥꯝꯕꯤꯌꯣ ꯑꯩꯈꯣꯏ ꯑꯝꯇ ꯀꯨꯝꯍꯧꯈꯤꯒꯦ ꯍꯧꯖꯤꯛꯇ ꯈꯥꯝꯃꯤꯉꯩꯗꯨꯗ ꯀꯨꯝꯕ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯔꯤꯀꯥꯟꯗ ꯈꯪꯍꯧꯗ꯭ꯔꯦ ꯈꯨꯔꯥ ꯕꯁ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯑꯅꯤꯗꯨ ꯁꯠ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯍꯥꯏ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯅꯤꯅꯦ ꯇꯞꯅ ꯀꯨꯝꯃꯨ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯔꯤꯉꯩꯗ ꯀꯥꯏꯅ ꯅꯨꯡꯊꯤꯟꯁꯤꯗꯕꯨ ꯆꯩ ꯆꯥꯅꯤ ꯉꯥꯎꯗ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯗꯌꯥꯗꯨ ꯗ꯭ꯔꯥꯏꯚꯔ ꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯆꯪꯗꯦ ꯗꯥꯏꯅꯥ ꯀꯨꯝꯍꯧꯕ ꯃꯄꯥ ꯑꯗꯨ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯗꯥꯏꯅꯥ ꯀꯔꯝꯕ ꯊꯣꯡꯒꯥꯟꯗ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯗꯌꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯗꯌꯥꯗꯤ ꯃꯁꯥ ꯃꯎ ꯐꯩ ꯖꯤꯝ ꯆꯠꯂꯤ ꯆꯠꯇꯕ ꯅꯨꯃꯤꯠꯇꯅ ꯃꯌꯨꯝꯗ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯏ ꯋꯥꯀꯤꯡ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯑꯋꯥꯕ ꯊꯕꯛꯁꯨ ꯀꯌꯥ ꯇꯧꯔꯛꯇꯦ ꯖꯤꯝ ꯆꯠꯇꯅ ꯃꯁꯥ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯅ ꯐꯅꯕꯁꯨ ꯇꯧꯗꯦ ꯑꯗꯨꯅ ꯗꯌꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯐꯥꯎ ꯇꯥꯟꯅꯔꯛꯄꯗ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯤ ꯄꯣꯠꯅꯤ ꯈꯪꯉꯕ ꯚꯥꯏ
ꯀꯔꯝꯕ ꯌꯨꯝꯅꯣ? ꯑꯁ ꯈꯪꯍꯧꯗ꯭ꯔꯦꯗ ꯚꯥꯏ. ꯕꯁꯇꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯈ꯭ꯔꯤꯗꯣ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯩꯕ? ꯐꯔꯦꯁꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ. ꯍꯣꯏ ꯚꯥꯏ, ꯀꯧꯈ꯭ꯔꯣ. ꯀꯩꯅꯣ ꯀꯧꯈ꯭ꯔꯣꯗꯦ? ꯀꯩꯅꯣ ꯅꯪꯕꯨ ꯌꯨꯝ ꯍꯜꯂꯔꯣꯏꯗ꯭ꯔꯣ? ꯅꯣꯏ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨ ꯀꯧꯈ꯭ꯔꯣ ꯍꯥꯏꯕ. ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯏꯃꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯄꯥꯏ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ. ꯃꯥꯂꯦꯝꯉꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯊꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯅ ꯗꯌꯥꯒ ꯕꯁꯇ ꯆꯠꯃꯤꯟꯅꯅꯤꯡꯕꯗꯒꯤ ꯕꯁꯇ ꯑꯣꯏꯅ ꯆꯠꯄꯅꯤ. ꯌꯨꯝꯗꯨꯗ ꯌꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯣꯔꯦꯟ ꯈꯔ ꯉꯥꯡꯉꯒꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯔ ꯂꯣꯏꯔꯦ. ꯑꯍꯟꯅ ꯉꯥꯡꯕꯕꯨ. ꯍꯣꯏꯁꯦ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯖꯅꯤ. ꯄꯤꯔꯛꯑꯣ. ꯀꯩꯅꯣ ꯄꯤꯔꯛꯑꯣꯕꯣ? ꯐꯣꯟ. ꯏꯁ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ? ꯑꯗꯨꯗꯤ ꯅꯣꯏ ꯕꯥꯖꯤꯗꯒꯤ ꯀꯧꯗꯣꯏꯔꯣ? ꯆꯤꯊꯤꯒ ꯏꯔꯒ ꯄꯣꯁꯇ ꯂꯣꯏ ꯊꯥꯎ ꯍꯥꯏꯔꯕ? ꯑꯦ, ꯅꯪꯒꯤ ꯐꯣꯟ ꯄꯨꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ? ꯄꯨꯔꯛꯇꯗꯅ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯑꯩꯅ? ꯑꯩꯁꯨ ꯄꯨꯔꯛꯇꯤꯌꯦ. ꯁ꯭ꯀꯨꯜ ꯆꯠꯄꯗꯕꯨ ꯀꯃꯥꯏꯅ ꯐꯣꯟ ꯄꯨꯔꯛꯇꯣꯏꯅꯣ? ꯕ꯭ꯂꯠꯇ ꯏ ꯍꯥꯏꯒꯠꯂꯛꯑꯅꯤ ꯑꯇꯩꯗꯤ. ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ. ꯁꯤ ꯗꯨꯀꯥꯟꯁꯤꯗꯒꯤꯅꯦ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯑꯅꯤꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯂꯦ. ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯟꯇꯤ, ꯌꯨꯝꯗ ꯐꯣꯟ ꯑꯝꯇ ꯇꯧꯖꯒꯦꯕ. ꯍꯣꯏ ꯍꯣꯏ, ꯅꯣꯏꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯁꯨ ꯃꯥꯜꯂꯤ. ꯑꯟꯇꯤ, ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ. ꯁꯤꯗ ꯏꯃꯥꯟꯅꯕꯝꯒꯤ ꯌꯨꯝ ꯊꯤꯔꯛꯄꯅꯤ. ꯑꯦ, ꯑꯗꯨꯗꯤ ꯂꯥꯞꯄꯤꯅꯦ. ꯅꯣꯏꯗꯤ ꯀꯩꯗ ꯂꯥꯛꯏꯕ? ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯕꯁꯇ ꯂꯥꯛꯄꯅꯤ. ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯀꯀꯥꯗꯨꯗ ꯀꯣꯜ ꯀꯟꯅ ꯇꯧꯔꯤ. ꯑꯩꯅꯦ ꯀꯀꯥ, ꯃꯥꯂꯦꯝꯅꯦ. ꯑꯩꯗꯣ ꯊꯕꯛ ꯑꯃꯒꯤ ꯄꯣꯔꯣꯝꯄꯥꯠꯂꯣꯝꯗ ꯆꯠꯄꯅꯦ. ꯀꯀꯥꯅ ꯄꯤꯛꯑꯞ ꯑꯝꯇ ꯇꯧꯕꯤꯔꯨ ꯂꯥꯛꯑꯣ ꯀꯀꯥ. ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ, ꯂꯥꯛꯆꯒꯦ. ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯗ꯭ꯔꯥꯏꯚꯔ ꯀꯀꯥꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ. ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯏꯃꯥꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ. ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯅꯣꯏ ꯁꯥꯔꯅ ꯊꯕꯛꯀꯤ ꯂꯥꯛꯑꯣꯒ ꯍꯥꯏꯔꯛꯄ꯭ꯔꯣ? ꯅꯠꯇꯦ ꯃꯦꯗꯥꯝ, ꯃꯥꯂꯦꯝꯗꯣ ꯄꯣꯔꯣꯝꯄꯥꯠꯇ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ. ꯑꯗꯨꯗ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤ ꯆꯠꯀꯦ ꯇꯧꯖꯔꯝꯕꯅꯦ. ꯃꯥꯗꯤ ꯑꯗꯨꯛ ꯂꯥꯞꯅꯗꯤ ꯀꯩ ꯊꯕꯛꯅꯣꯅꯦ? ꯂꯧꯎꯔꯣ. ꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯃꯥ, ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ. ꯍꯣꯏ ꯃꯦꯗꯥꯝ, ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯧꯕ ꯆꯠꯆꯔꯨꯈꯤꯒꯦ. ꯑꯁꯣꯝꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ. ꯚꯥꯏ, ꯑꯩ ꯃꯤꯠ ꯑꯣꯏꯁꯤ ꯏꯆꯣꯡ ꯆꯣꯡꯉꯤꯗ. ꯉꯁꯤ ꯏꯕꯥꯅꯤ ꯀꯌꯥ ꯐꯗꯧ ꯃꯥꯟꯗꯦ. ꯑꯁ, ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯁꯣꯝꯗꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯝꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯃꯥꯜꯂꯤꯅꯦ. ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯑꯦ. ꯃꯥꯂꯦꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃꯁꯨ ꯍꯪꯉꯛꯏꯅꯦ. ꯃꯥꯅꯦ ꯑꯟꯇꯤ, ꯑꯩꯅꯦ. ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ, ꯀꯥꯏ ꯖꯒꯥ ꯑꯣꯏꯕꯤꯗꯣꯏꯅꯣ? ꯄꯣꯔꯣꯝꯄꯥꯠꯀꯤ SBI ꯕꯦꯡ ꯂꯩꯕꯗꯣ ꯑꯗꯨ ꯃꯄꯥꯗꯤ ꯌꯧꯔꯦ. ꯑꯗꯨꯗꯤ DC ꯂꯩꯕꯔꯣꯝꯗ ꯆꯨꯝꯅ ꯑꯗꯨꯝ ꯊꯧꯗꯣꯔꯛꯑꯣ ꯀꯀꯥ. ꯑꯩ ꯏꯃꯥꯟꯅꯕ ꯗꯌꯥꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒꯦ. ꯐꯅꯤ ꯏꯕꯨꯡꯉꯣ, ꯑꯩ ꯊꯧꯗꯖꯔꯛꯑꯒꯦ. ꯑꯟꯇꯤ, ꯐꯣꯟꯁꯤ ꯂꯩꯔꯦ. ꯊꯦꯡꯀ꯭ꯌꯨ. ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯒꯦ? ꯑꯁꯤ ꯄꯣꯔꯣꯝꯄꯥꯠ SBI ꯃꯄꯥ ꯌꯧꯔꯦꯌꯦ. ꯚꯥꯏ, ꯄꯨꯡꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦꯍꯦ. ꯍꯣꯔꯦꯟ ꯁꯣꯏꯗꯤ ꯁꯣꯏꯔꯔꯣꯏꯕꯣ ꯏꯕꯥꯅꯤꯁꯦ. ꯑꯗꯣ ꯍꯣꯔꯦꯟ ꯍꯪꯉꯗꯤ ꯀꯩ ꯈꯨꯝꯁꯦ ꯍꯥꯏꯅꯣ? ꯈꯪꯗ꯭ꯔꯤꯌꯦ, ꯀꯩ ꯈꯨꯝꯁꯦ ꯍꯥꯏꯅꯣ? ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯈꯜꯂꯤ. ꯃꯥꯂꯦꯝꯉꯥꯟꯕꯅ ꯗꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯚꯥꯏ, ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ. ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯒ ꯉꯥꯡꯉꯛꯑꯀꯥꯟꯗ ꯇꯨꯃꯤꯟ ꯂꯩꯕ ꯐꯗꯧ ꯃꯥꯜꯂꯦ. ꯍꯣꯏ ꯚꯥꯏ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ. ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯍꯥꯏꯕꯗꯨꯁꯨ ꯃꯣꯏ ꯀꯩꯝ ꯊꯥꯖꯔꯔꯣꯏꯕ. ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯑꯣꯗꯤ ꯑꯃ ꯁꯠ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ. ꯒꯥꯔꯤ ꯑꯃꯗꯤ ꯂꯥꯛꯑ ꯃꯥꯜꯂꯦ. ꯑꯁ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯁꯅꯤ. ꯆꯠꯁꯤꯜꯂꯣ. ꯍꯣꯏꯗ, ꯆꯩ ꯆꯥꯔꯒ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ. ꯃꯁꯨꯝ ꯂꯥꯡꯒꯤꯅꯤ. ꯌꯥꯔꯦ ꯁꯅꯥ, ꯑꯗꯨꯏ ꯗꯥꯏꯂꯣꯒ ꯑꯃꯨꯛ ꯇꯧ ꯂꯩꯔꯅꯨ. ꯁꯠ ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯑꯅꯤꯗꯨ ꯒꯥꯔꯤꯗꯨꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯒꯥꯔꯤꯗꯨꯁꯨ ꯊꯧꯔꯛꯂꯦ. ꯁꯨꯝ ꯂꯥꯛꯄꯅ ꯗꯌꯥꯒꯤ ꯃꯌꯨꯝ ꯃꯄꯥꯗꯨ ꯌꯧꯔꯗꯨꯅ ꯃꯍꯥꯛꯁꯨ ꯀꯨꯝꯍꯧꯔꯦ. ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ. ꯒꯨꯗ ꯅꯥꯏꯠ. ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ. ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ ꯅꯪꯁꯨ. ꯃꯥꯂꯦꯝꯉꯥꯟꯕ ꯃꯃꯥꯟꯅꯕ ꯗꯌꯥꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕ ꯀꯌꯥ ꯎꯠꯇ꯭ꯔꯕꯁꯨ ꯃꯃꯥꯅ ꯆꯩꯔꯅꯤ ꯈꯪꯕꯒꯤ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯀꯀꯥ, ꯑꯩ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯄꯗꯣ ꯃꯃꯤ ꯈꯪꯍꯧꯕ꯭ꯔꯣ? ꯑꯩꯅ ꯅꯪ ꯂꯧ ꯂꯥꯛꯄꯒꯤ ꯍꯥꯊꯨ ꯊꯣꯛꯂꯛꯄꯗꯨꯗ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯦ. ꯃꯃꯤꯗꯨ ꯁꯥꯎꯍꯧꯕ꯭ꯔꯣ ꯀꯀꯥ? ꯈꯪꯗꯦꯅꯤ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ, ꯁꯥꯎꯔꯤꯔꯥ ꯁꯥꯎꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯨꯗꯤ. ꯑꯁ, ꯑꯩ ꯉꯁꯤ ꯁꯣꯏꯗ꯭ꯔꯦ. ꯗꯌꯥ ꯍꯥꯏꯕ ꯃꯍꯥ ꯀꯣꯛꯆꯥꯛꯄꯗꯨꯅ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗꯩꯗ ꯈꯣꯟꯊꯤꯅ ꯈꯨꯂꯥꯡꯅ ꯀꯧꯕ ꯇꯥꯔꯕ.
ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ. ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯄꯥꯒꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ. ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ. ꯊꯣꯏꯕ, ꯃꯥꯂꯦꯝꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ? ꯍꯧꯖꯤꯛꯇ ꯍꯜꯂꯛꯈ꯭ꯔꯗꯥꯏꯅꯦ? ꯃꯦꯗꯥꯝ ꯍꯧꯖꯤꯛꯇ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯤ. ꯑꯩꯅ ꯁꯥꯎꯔꯦ ꯈꯪꯕꯒꯤꯅꯤꯅꯦ. ꯆꯩꯔꯛꯇꯅꯕꯅ ꯃꯥꯏ ꯀꯥꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯦ. ꯀꯌꯥꯗ ꯀꯗꯔ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯂꯛꯄꯅꯤ. ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯗ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯥꯂꯦꯝ, ꯏꯃꯥꯒꯤ ꯃꯥꯂꯦꯝꯉꯥꯟꯕ, ꯊꯣꯡ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯃꯃꯤ, ꯑꯩ ꯉꯁꯤꯗꯤ ꯈꯤꯇꯪ ꯋꯥꯔꯕ. ꯑꯗꯨꯏ ꯇꯨꯝꯃꯒꯦ ꯇꯧꯕꯅꯦ. ꯑꯗꯨꯏꯅꯤ. ꯆꯥꯛ ꯈꯔꯗꯤ ꯆꯥꯒꯣꯅꯦ ꯅꯪꯕꯣ. ꯅꯕꯨꯛꯇꯣ ꯌꯥꯎꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯇꯨꯝꯕ ꯌꯥꯔꯣꯏꯅꯦ. ꯌꯥꯔꯅꯤ ꯃꯃꯤ. ꯑꯩ ꯉꯁꯥꯏ ꯗꯌꯥꯒ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯁꯜꯂꯛꯑꯦꯕ. ꯑꯗꯣ ꯈꯔ ꯆꯥꯈꯣꯠꯂꯛꯑꯣ. ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯡꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕꯗ ꯃꯄꯥꯅ, ꯀꯩꯗꯧꯔꯦ ꯁꯣꯅꯤꯌꯥ? ꯅꯃꯥ ꯅꯆꯥ ꯁ꯭ꯋꯥꯏꯗ ꯂꯥꯎꯅꯗꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ? ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯣꯏ ꯇꯥꯃꯣ. ꯅꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯗꯣ ꯉꯁꯥꯏ ꯄꯣꯔꯣꯡꯄꯥꯠꯇ ꯊꯕꯛꯀꯤꯅꯦꯅ ꯍꯥꯏꯔꯝꯗꯕꯤ ꯃꯃꯥꯟꯅꯕ ꯗꯌꯥꯒ ꯆꯠꯂꯨꯔ ꯃꯥꯜꯂꯦ. ꯊꯣꯏꯕꯗ ꯂꯧꯕ ꯂꯥꯛꯑꯣꯅ ꯀꯣꯜ ꯇꯧꯔꯛꯑꯦꯅ ꯍꯧꯖꯤꯛꯇ ꯂꯧꯔꯨꯔꯒ ꯍꯜꯂꯛꯇ ꯉꯥꯏꯔꯤ. ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯆꯥꯛꯀ ꯆꯥꯔꯔꯣꯏ, ꯇꯨꯝꯃꯒꯦ ꯋꯥꯔꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯆꯥꯈꯣꯝ ꯑꯝꯇꯪ ꯑꯣꯏꯁꯨ ꯆꯥꯒꯣꯅ ꯍꯥꯏꯔꯝꯃꯤꯅꯤꯗꯅ. ꯌꯥꯔꯦ. ꯉꯁꯥꯏ ꯀꯦꯟꯇꯤꯟꯗ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯗꯤ ꯇꯨꯝꯖꯔꯁꯅꯨ. ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯃꯃꯥꯟꯅꯕ ꯀꯣꯏꯖꯔꯨꯕꯒꯤ ꯑꯣꯏꯔꯝꯅꯤ. ꯉꯥꯡꯕꯤꯔꯨꯔꯅꯨ. ꯄꯣꯊꯥꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ. ꯃꯣꯏ ꯇꯥꯃꯣ, ꯑꯉꯥꯡꯁꯦ ꯁꯨꯝ ꯀꯟꯈꯠꯃꯟꯗꯅꯅꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ. ꯍꯦꯔꯥ, ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤꯗ. ꯃꯇꯝꯅ ꯃꯔꯥꯏꯅ ꯄꯨꯖꯔꯛꯀꯅꯤ. ꯂꯥꯛꯑꯣ. ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯅꯕ ꯃꯈꯥꯗ ꯑꯝꯇ ꯁꯤꯟꯅꯕ ꯇꯧꯔꯨꯔꯣ. ꯍꯣꯏ, ꯑꯩ ꯁꯤꯟꯖꯔꯨꯔꯒꯦ. ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯂꯣꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯪ ꯍꯣꯔꯦꯟꯅꯦ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯃꯦꯅ ꯃꯃꯤ ꯍꯧꯗꯣꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯃꯥꯗꯨ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗꯅ ꯂꯤꯟꯊꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯗꯌꯥꯗꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯦ. ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ. ꯍꯌꯦꯡꯁꯤ ꯃꯥ ꯍꯦꯛ ꯊꯦꯡꯅꯕꯒ ꯁ꯭ꯀꯨꯜꯗ ꯀꯧꯁꯤꯜꯂꯕ. ꯑꯗꯨꯒ ꯊꯤꯅꯁꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯕ. ꯑꯗꯨꯗꯩꯗꯤ ꯇꯞꯅ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯗꯒꯤ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯄ꯭ꯔꯣꯄꯣꯁ ꯇꯧꯁꯤꯜꯂꯕ. ꯑꯗꯨꯗꯩꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯕꯤ ꯀꯣꯏꯅꯔꯅꯤ. ꯏꯕꯥꯅꯤꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯤ ꯐꯥꯎꯗꯤ ꯃꯩ ꯇꯥꯗꯧꯔꯤꯌꯦ. ꯗꯌꯥ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯀꯣꯏꯔꯛꯇꯦ. ꯑꯗꯨꯅ ꯐꯤꯂꯝꯗ ꯗ꯭ꯔꯃꯥꯗ ꯎꯕ ꯈꯔ ꯑꯗꯨꯅ ꯂꯥꯏꯐꯇꯁꯨ ꯍꯦꯛꯇ ꯊꯣꯛꯂꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥꯈꯜꯗꯨ ꯖꯥꯠ ꯈꯟꯗꯨꯅ ꯋꯥꯈꯜꯗꯨ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ. ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯝꯕꯗꯒꯤ ꯍꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ. ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯣꯟꯗ꯭ꯔꯪꯗꯣ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯏ. ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯅ ꯗꯥꯏꯅꯥꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4-5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯊꯔꯛꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫